ꯑꯗꯨꯒ ꯀꯃꯦꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯅꯃꯥꯒ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕ꯭ꯔꯥ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯏꯃꯥ ꯅꯠꯇꯦ ꯀꯩꯅꯣꯅꯦꯅ ꯑꯩꯒꯤ ꯅꯨꯄꯤꯅꯦꯅ ꯃꯌꯥꯝꯅ ꯄꯨꯛ ꯐꯠꯇꯅ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯁꯨꯃꯥꯏꯅ ꯈꯟꯅꯕ꯭ꯔꯕ ꯃꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯤꯅꯦꯕ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯅꯦꯕ ꯈꯪꯅ ꯀꯩ ꯍꯥꯏꯅ ꯈꯨꯝꯃꯛꯀꯦ ꯈꯟꯅꯕ ꯍꯧꯕ ꯍꯥꯏꯇꯥꯔꯦ ꯈꯟꯅꯕ ꯄꯥꯝꯕ ꯃꯤꯑꯣꯏꯅꯦꯕ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯃꯤꯁꯦ ꯈꯔ ꯈꯟꯅꯕ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯄꯥꯟ ꯏꯔꯣꯝꯕ ꯑꯃ ꯂꯩꯖꯔꯦ ꯉꯥ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ ꯈꯖꯤꯡ ꯀꯥꯡꯍꯧ ꯑꯃ ꯂꯩꯖꯔꯦ ꯊꯕꯤ ꯂꯩꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯇꯕ ꯀꯨꯏꯔꯦ ꯃꯣꯕꯥꯏꯜ ꯌꯥꯗꯕꯅ ꯑꯗꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯃꯣꯕꯥꯏꯜ ꯁꯦꯝꯃꯦ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯍꯥꯞꯄꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯐꯪꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯃꯧꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯅꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯤ ꯀꯨꯏꯔꯦ ꯃꯨꯛꯕꯥꯡꯒ ꯇꯧꯗꯕ ꯄꯥꯟ ꯏꯔꯣꯝꯕ ꯑꯩ ꯍꯩꯊꯔꯦ ꯆꯥ ꯂꯣꯏꯔꯗꯤ ꯂꯧꯊꯣꯛꯄ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯆꯥ ꯂꯣꯏꯔꯗꯤ ꯅꯠꯇꯦ ꯍꯩꯕ ꯂꯣꯏꯔꯗꯤ ꯂꯧꯊꯣꯛꯄ ꯍꯥꯏꯕ ꯃꯌꯥꯝꯅ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯌꯦꯡꯕꯗ ꯆꯥ ꯃꯌꯥꯝ ꯊꯕꯤꯗꯣ ꯈꯔ ꯕꯤꯔꯛꯑꯣ ꯂꯧꯔꯨꯝ ꯆꯥ ꯅꯪ ꯈꯖꯤꯡ ꯆꯥꯔꯣꯏꯗ꯭ꯔꯥ ꯑꯃꯈꯛꯇꯪ ꯉꯥꯎꯔꯦꯅ ꯄꯥꯟ ꯏꯔꯣꯝꯕꯒ ꯈꯖꯤꯡ ꯍꯥꯏꯅꯔꯤꯅꯤ ꯀꯩꯗꯧꯔꯗ꯭ꯔꯥ ꯍꯥꯞꯄꯧꯔꯥ ꯑꯃꯈꯛꯇꯪ ꯍꯥꯞꯄꯣ ꯄꯥꯟ ꯏꯔꯣꯝꯕꯁꯤꯗꯤ ꯐꯖꯔꯦ ꯑꯩꯗꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯞꯄꯟꯒꯅꯤ ꯅꯪ ꯑꯗꯨꯝ ꯆꯥꯎ ꯑꯗꯣ ꯃꯌꯥꯝꯅ ꯉꯁꯤꯗꯤ ꯋꯥ ꯃꯥꯏꯒꯦ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯨꯛꯕꯥꯡ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒ ꯉꯥ ꯑꯇꯥꯎꯕꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯄꯗ ꯃꯨꯛꯕꯥꯡꯕꯨꯗꯤ ꯇꯧꯔꯦꯕ ꯇꯧꯕꯁꯦ ꯀꯩꯗꯧꯏ ꯃꯣꯕꯥꯏꯜ ꯌꯥꯗꯕꯗ ꯌꯥꯎꯈꯔꯦ ꯀꯜꯍꯧ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯀꯃꯦꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯅꯃꯥꯒ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕ꯭ꯔꯥ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯏꯃꯥ ꯅꯠꯇꯦ ꯀꯩꯅꯣꯅꯦꯅ ꯑꯩꯒꯤ ꯅꯨꯄꯤꯅꯦꯅ ꯃꯌꯥꯝꯅ ꯄꯨꯛ ꯐꯠꯇꯅ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯁꯨꯃꯥꯏꯅ ꯈꯟꯅꯕ꯭ꯔꯕ
ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯉꯥꯡꯍꯧꯔꯣ ꯃꯩꯇꯩꯂꯣꯟ ꯈꯪꯗ꯭ꯔꯗꯤ ꯃꯩꯇꯩꯂꯣꯟ ꯈꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯔꯤꯅꯣ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯏꯃꯥ ꯅꯠꯇꯦꯅ ꯃꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯤꯅꯦꯕ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯅꯦꯕ ꯈꯪꯅ ꯀꯩ ꯍꯥꯏꯅ ꯈꯨꯝꯃꯛꯀꯦ ꯈꯟꯅꯕ ꯍꯧꯕ ꯍꯥꯏꯇꯥꯔꯦ ꯈꯟꯅꯕ ꯄꯥꯝꯕ ꯃꯤꯑꯣꯏꯅꯦꯕ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯃꯤꯁꯦ ꯈꯔ ꯈꯟꯅꯕ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯃꯃꯥꯡꯗ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯏꯃꯥ ꯅꯠꯇꯦꯅ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯗꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯎꯁꯤꯟꯅꯗꯦ ꯀꯩꯗꯧꯗꯣꯔꯤ ꯃꯥꯟꯅꯔꯒ ꯀꯩꯝ ꯈꯟꯅꯕꯗꯤ ꯃꯥꯟꯅꯔꯦ ꯑꯩꯒꯤꯕꯨꯗꯤ ꯀꯔꯤ ꯑꯃꯥꯡꯕ ꯂꯩꯕꯣꯠꯇꯦꯗ ꯃꯥꯅ ꯐꯠꯇꯕ ꯀꯃꯦꯟ ꯇꯧꯔꯁꯨ ꯑꯃꯉꯣꯟꯗ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯕꯨꯗꯤ ꯀꯩꯁꯨ ꯃꯥꯡꯗꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯃꯤꯉꯣꯟꯗ ꯂꯛꯅꯕꯁꯦ ꯏꯁꯥꯗ ꯄꯥꯟꯕꯅꯤ ꯍꯧꯖꯤꯛꯗꯤ 하윤하다? 형아 너 설러? 당근도 탐모 ꯆꯠꯂꯦ 아씨 모바일 나가 nga이니 ngang ngay đây tờ hả जी à không nào khô ꯀꯩꯅꯣ ꯍꯥꯏꯔꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯍꯥꯏꯌꯣ ꯋꯥ ꯉꯥꯛꯇꯪ ꯇꯧꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯧꯕ ꯈꯣꯠꯄ 돌아오봐 와이고 엄마가 나서라